social media amadi newspaper singdagi maroiba I pausing miyamda thamjari ngarang sajiwa jaildagi thadokhiba kuki sing ngasidagi kangchupki bunker amada duty tawba haunaba sem sakhre haidi Ccpur gi SDPO Thomas Haukip OC Thangpu Kipgen amadi Major Lalo Faida ngarang Ccpur da Operation Toukhre adubu khulai phagatpagi paudi leitre haidi mathangda miyamna sakhangnaraba actor social activist yambung RK Kaiku gi yumda sakhangdaba singna nongmai kapsilamle mari leinaba department na laklaga chapchaba mari makung thigat piu haina RK Kaiku na phungdoragle mathangda kakching uni haiduna thakluba machin manau ani leikidre amana laikatnani kakching gi uni haiduna thaklubadagi pokminaba machin manau ani leikidabaga loinana miyoyama laikatnakhre haidi udo ase ngarang numidang pung 8 kamni ni furum tarakba dwaida kakching chumnang leikai sambalai faringda hal ahum yu thangminabada khara watpadagi hal amana mayumda yu lehawi haiduna plastic bottle da yawa mahi ama puraktuna thaklubadagi thaudok asi thokibani hairiba mahi adu thakluba yengkhom ibomcha sahi marfugani thoi yengkhom neladaja sahi humudraga mari leikidabaga loinana naurem ibotombi sahi humudraga manga kakching jiban hospital da pukhatuna laikatnakhre makoina thakluba mahi adu karino haiba hojik phawbugi oina khangba gamdre hairi